कैसे आप सब उम्मीद करता हूँ खैरियत से होंगे। मैं आप वीडियो असिदा उरिबा अंगांग असी मोहम्मद सिराज कौई महाकी मचनुपी मुस्कान गलोइनना यूट्यूब ता मयामना सुंगसोय सोयदना थेंगनबिरंगनी अमसुंग हौजिक महाकी वीडियो सिंग इंटरनेट ता कन्ना वायरल ओइरे ngasisu mayamgidamakti KFX na anauba video ama puduna lakjari subscribe tawidriba ichilinaw singna channel asibu pukning thogat poina subscribe amamtang nambiduna channel asibu pukning thogat piyo Mohammad Shiraz asi Pakistan gi kaplu kauba khungang asidagini mahakna YouTube ta video upload tawba horakpa asi 2 months ki mamang haibadi 2024 gi January tha asidagini Mahaki channel asida hojik fawbagi oina video kunthra tare thagat khre subscriber masing lakh nipan lising humdraga mapan phangbaga loinana apunba view masing na crore ani lakh kunthra do lising humpumathoi chanipan khara hena leire naha singi creativity amasung digital innovation gi sakti gi singthani ngai oiba wafam ama oina Pakistan gi khwaidagi naha oiriba blogger Mohammad Shiraz amadi mahaki machanupi Muskan bo Malengi khwaidagi chawba search engine ni hairiba Google amadi YouTube na America da kaukre masigi paw asi maming leraba media kharana miyamda pawdongkhibani mahakna atenba matam asida asuk yamna fawriba si kari maramdagino chahi taru khaktamak suriba Shiraz asina atopa miga wari sanabagi yamna nungaiba maong amasung mahaki nungsiraba maithong asina maram oiraga miyamna pamba haibudu oiba ngamkhibani atenba matam asida mahakna YouTube tawba singi dream oiriba silver play button su phangba ngamkhre ikui kuidana 1 million gi play button su soidana phangba ngamgragani mahakki monthly income asi $4.3 dagina $68.8 fawbani haire Wikipedia amadi atopa website singda magi matangda thiba khara wana thokpana maram oiraga official oiba wari khara sikhaktang puduna lakchabani masigi damak mayamna wari asibu teli haiduna warauba tawbigano Mohammad Shiraz ki channel link description da hapcharamge mayamna changaga amuktang yengbiyo ngasigi oina di video asi matang asiwai da loisinjarage mathangi video ngai biramo